Political status of Manipur 1947 to 1949 Haiba Heeram da English Samadi Manipur Loan gi OIBA essay writing competition ama Pangthoklagani HAINA IRENGBAM CHAOREN Memorial Trust ki Secretary HUIDROM SANJOY na PHONGDORAKLI wafam asing asi Major Khul da leiba Manipur Press Club ki Thangsing Hall da Paumi Singa unabagi mifam da phongdokhibani magna makha taraduna haikibada chaliba chai asigi lakadoriba October 12 da IRENGBAM CHAOREN gi kunipan suba mapok kumonga mari lenena essay writing competition ama Pangthoklagani political status of Manipur 1947 to 1949 Haiba Heeram da Pangthoklagani competition aduda inkhalakliba mahairoi singna Manipur da thokiba kayagi maramda khangnaba haiba wakhalonda Pangthokpani competition aduda class 8 dagi class 10 fawba tamliba mahairoi singna category A amasung class 11 dagi hoduna college university pass out oikraba mahairoi singna category B haina category ani thokna khaidokli category A gi oina wahai listing ama amadi category B gi oina wahai listing ani gi oigadori competition asi Kanchipur da leiba Standard Robert Higher Secondary School amasung Catholic Mission School da center oiduna pangthokadori ahanba ani suba amadi ahum suba taba mahairoi singda lupa listing kun listing tara manga listing taragi sel managa lonina consolation prize oina mahairoi tarada listing ahomgi sel manasu pigadari competition sigi form thazin bagi aroiba matam haukraba tha September kuntrada oiramba adu iramdam sigi ising ichau kaya thokibana school college kaya thong lon khibagi khudong chaba kaya khudong chadaba kaya aduna chaliba tha sigi October 10 fawa sangdokli competition yaubiningba mahairoi singna MSF DS tagi makhatana form lauduna saruk yaba yagani hari Langiba October gi tang trai thoi suda IRENGBAM CHAOREN gi magi hukunpan suba mapok mon mai ledna essay competition ama essay writing competition ma pangthok sagani ba topics da ko political status of Manipur 1947 to 1949 masigi ani sigi leiba adu mark da hogiba mayam dugi man dan hena how you away bangang sing khangna ba haita tawjabani aduga insta category ani thong le sagani category A hebam ne B hebam ne category A dana class 8 gina 10 ho ba aduga category B dana class 10 11 gina aduga masida class 10 8 gina 10 boki manusna ne bisna group ke haita category A sigina word 1000 barba aduga category B sigina 2000 word barba loan atu so haja ke loan batang su aduga loan ni apne English Manipuri ani simane ko aduga Manipuri English adi English Manipuri roman kalo mai to okay English metric ni daga Manipuri ni one to jaba Manipuri ko mana su to gani aduga apamna Standard Robert ni Catholic School apun ani se kaku jagani aduga masigi prize na hamada apa first prize da apa lising kun second prize da apa lising drama third prize da apa lising dara aduga group ani mutta apa consolation prize tara le masina apa lising kusum hungi manaw jagani